Isininausingbu Puran Thaba Maitena Taram no Okseri. Isininausing Ukraine Gilan se Lushele Haibiari. Karigino Haibde Ukraine Gilami Sing Kayama Lanpam Tadok to Nasenari Haiba Pom Tari. Atuga Ukraine gi Praja Sing Nasu Lana se Lushan Biro Haide. Zelensky gi Mataka Tamlamba Tazabado, Loina Mangre. Ukraine gi power infrastructure Kayama, Handak Russiana Nauna Drona Landarpa Aduda Tugai Kibana Maram Oirga Isininausing. Yum Lishing Kayama Hojik electric function lady Heidi. Hojik Ingtam Ta Horakpa se Europe Kidi Yam the Ingmamatam is in Rosing. A quaggy young Napatamaki minus Nisatori. Masde electric funk the Hibase Praja Singidi Asoba Awaba Mayogna Oigadori. Yum Manum Wigidi Pompong Sana, Wam when a tam the Bayadiab. Asumba may a Wallach Pase Lance my Tina Bagi, Mami Matarpa, Sinamaramwega Praja, Ayam is in Rosing Wakan Halakpa. Asina Rashaga, what is Hanaga Yanaba Puratuna Lana se, Loshaningba. Asuma Makangi Power se Western Gi Media Kayam is in Oxing, Pongna Unaragli. Opinion poll the Praja Ayamana, Zelensky Yadre. Lan Songna Ribas sing, Lanmee Amasung Quigi, Ukraine Gi Praja sing Nasu, Kang by Sin Oxing, Carino Habda. Donald Trump Lagani, Adu Ergadi Teban talk she is fair talk she sweat in Hadak Lagani Habs. Karingo Ukraine Yadragasu. Nampuda to Holaganeb. Zelensky the pressure Kayama Su Lagani Madudi Karigino Hypeda Quiki, Russia di La Sonari Pasema, Quenas Hazaba, Kulaido, Season Argala Sognabaneb. Adu Ukraine the Aduna Division Ocean. Americana Mateng Pangba, Ko Pirakpa, Amsung Western Gi Neto Gilebaxing the Pirakpadu, Season Arga Sognabaneb, Kenabakale. Trumna Mamang the Sohaki Balaki in Ocean. Neto Gi Mateng Pangloy, La Loshangani. Trump gi mathakta paliba case allegation mayam se asida isinin opsing Zelensky ki su khut masa ma yauri aduna kaida wai desu Donald Trump na Zelensky ya ba haibu di sungyang yar yaroi mateng sumpang pang oye Ukraine ga Russia ga lan sokna ba asida Ukraine gi maikai da gi su Europe ki leba kya am gi miyoi kya am yauri isinin opsing Russia army na su akoi gi miyoi makak phagi mark se kadai di oiram ge haibu da England da gi oirami Army retired officer ma retired to river to the Burkhangi Aduma Makangi Makushu Yam Yawi. Aduka Russia gi Maketa Gisu, North Korea gi, Lamiki Yama Yawi Habaquina Kange, Adudagi Hugi, Yemen gi Huti Sing, Yauri, Leba Ate Habiti Russia ga Punba, Frelio Iba, Adumba Russia Bunuxijaba, Adum Leba Kayamgi, Mioike Amsu Satuna, Lan Asida Russia gi Mating Pangi. Asina Maram Oerga Russia gi Lanmee Sing, Ukraine da Sanction Kare. Russia na kan be helak pa isin rausing nomo nomogi Ukraine gi awat pa kaya ma leirak pa asidagi Ukraine gi Lanmee sing lanbung thadok tuna sianare isin rausing Ukraine gi Lanmee kaya ma suti laukhraga halak taba adumba su mayama ma thui haidi makhoi gi commander na haiba ilak taba taseng na Ukraine Lanmee amasung praja sing gi waklon yamna halle haidi lan songna ningdre songna ro basu makhoi gi pandam phanglaroi haibisi makhoi khange makhoi mai thiragani haibisi Aduna, Makoi Masin Yamark the Kana Sainaba Sumpasuka Amatui Heidi. Saurana is in an auction Lanmee lag animuk Fralline Tadoktuna Senari Heidi. Awat Bakayama later is in an auction Ashinani. Russiana shell Yakai capsula pomatam da Makoi Hanaba Paul later to the Heidi. Amagumba Hanbanatan. Asinamaram Ukraine Gila missing share. She be help. Sin an auction Ukraine gi Awaba Mayong Ribasakari no Hibida, Pashagi Awatpa Amasung Europe Labaki. Makoi da pangam matiang ado hantarak Russia agin aduna teba kulai masana sajabani aduga atoppa leiba makoi nuksiba mayam amsu kuigi makoi da matiang pangbu hengalai danako asina maram oirga masung masi ururaga Ukraine gi Lanmee singi moren se down oire be sin roksing lan sokna ningdreba mois Ukraine Lanmee gi officer sing na su sin roksing magi battalion bo oire su atoppa gi oire besu kuigi Lanmee singna Lan Pamasa Tadoga Siam, but the Makoi Shauba, Nuaitaba, Aduma Karim the later, Makoi Morin, Pura down Sakreba. Madam the supply Wallach Pasina, Makoi Tona Hankreb, Makoi Awabama, Ohellib. Kulai Sana Taknaba, Hidalang, Wallach Pasina, Madam Oerga, Ukraine Lanmee, the Asiana Tolope Hingale, Heidi in Roshing. Asina Ukraine Lanmee, the Wuhang Amasu Hangalai. A coin a lanting, Naribase, Kanagino Haibama. Mai Pakadaba later Basida, a koi Shirudo Sharu, Hingo Bonahena, Fay Haiduna, Manning Handuna Sian Bazona, Moish. Have the Canadri Hibs, Kang Yablans, Oiroi Hibs. Russia Ukraine gi energy infrastructure da Sauragna Misain Amasung drone Sani Mukapsan Duna
mang tahan khare asina maram oirga imung lag tara muk hojik electric phangdana leiri asina maram oirga isin roksing Ukraine gi leiri ba miyo sing se ayamana akiba phaunare maram di karigino haibda Russia na Ukraine gi energy infrastructure sing se ayamana thugai gi batarga di winter season da Ukraine gi praja kayama saun awaba mayong nagadori thusu thugai ba hore ba paktak na ni Ukraine pumbada ama boiro praja warak lagadi isin roksing Zelensky da saurpa haibase haunabini karigi ngamsung ngamloi da bada USA na haiba iluri bano haibiduni be isin roksing lan asina maram oiraga Ukrainian chawrakna 6 million hena Ukraine thadok tuna sena khre haidi aduga 4 million ki changda masagi mayu make kaidana mang taktana loigre haidi Ukraine da isin roksing praja gi poll ama tawi number se khoi sum chawrakpa ma yengminasi aisida hapsaramge 2023 da 73% Ukraine gi miyoisingna Russia gi mayukta lan toba pamlame hariba masing ase 2023 da 63% da hanthare 2024 sahi asidadi yamna hanthakre chupnagi 38% khak phangi aduga Zelensky da thamlamba thajaba sing pon asi da amuk yengminasi 2022 da 63% trust rate leiram admaina thamami Zelensky gi mathakta admaina thajaba thamami 2023 da saurana 50% hanthare ko 10% ama adubu 2024 da di yamna hanthakre sumnagi Zelensky da thajaba thamliba ase 26% khak oikre asina haibdi lana se mai paroi makhoi ngamaroi haibaneba Zelensky da thajaba thamlamba singdo loi mangre parja gisu Lanmee singisu asini isini rausing Ukraine amsung Russia gi lana se athuba matamda loiselakpa yari hairish asiaraga puran thaba maiteina kaina na baya thangni jari kanglaipa imana yai phare yai phaminersi adubu isini rausing update se koi latest information adum laga de ai update se thuna adum tawrukna bhona jage thank you so much